ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯑꯩꯅ ꯊꯣꯡꯗꯣꯔꯤꯕ ꯀꯥꯡꯁꯣꯏꯁꯦ ꯀꯔꯤꯅꯣ ꯈꯪꯕ ꯌꯥꯎꯕꯤꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ. ꯍꯣꯏ, ꯑꯍꯜ ꯂꯃꯟꯁꯤꯡꯅꯕꯨꯗꯤ ꯈꯪꯕꯤꯔꯝꯒꯅꯤꯀꯣ. ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯨꯡꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯍꯥꯏꯇꯥꯔꯦꯀꯣ, ꯇꯨꯡꯒꯤ ꯑꯉꯥꯡꯁꯤꯡꯅꯗꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅꯗꯤ ꯀꯌꯥ ꯈꯪꯉꯔꯣꯏꯗꯕ ꯁꯤꯗꯣ. ꯃꯁꯛꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯃꯨꯟꯅ. ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜꯒ ꯆꯥꯎꯕꯗꯒꯗꯤ ꯌꯦꯅꯈꯥꯗꯒ ꯑꯗꯒꯤ ꯏꯪꯈꯣꯜꯗꯒ ꯑꯗꯨꯝ ꯃꯔꯛꯇ ꯄꯪꯍꯧ ꯍꯧꯒꯟꯕꯅꯤꯀꯣ. ꯍꯛꯆꯥꯡꯗꯁꯨ ꯌꯥꯝ ꯀꯥꯟꯅꯕ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯥꯎꯕ ꯃꯊꯦꯜ ꯑꯃꯅꯦ. ꯁꯦ ꯌꯦꯔꯨꯝ ꯀꯥꯏꯔꯨꯝ ꯀꯧꯏꯀꯣ. ꯌꯦꯔꯨꯝ ꯀꯥꯏꯔꯨꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯕ, ꯌꯥꯝꯅ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏ, ꯁꯤ ꯆꯥꯕꯗ ꯏꯁꯥꯁꯨ ꯐꯩ. ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯁꯦ ꯑꯆꯝꯕ ꯁꯨꯝꯕ ꯑꯐꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯥꯔꯒ ꯂꯥꯛꯄꯅꯤꯅ ꯃꯁꯥꯁꯦ ꯂꯣꯏꯅ ꯐꯩ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯍꯥꯗꯒꯤ ꯍꯦꯟꯅ ꯃꯣꯏꯅ ꯂꯩꯅꯥ ꯇꯤꯟꯅꯥꯁꯨ ꯂꯩꯇꯦꯀꯣ. ꯑꯗꯣ ꯍꯧꯒꯠꯂꯛꯂꯤꯕꯁꯤꯡꯁꯤꯗꯤ ꯊꯥꯎ ꯊꯨꯝ ꯑꯗꯒꯤ ꯁꯥ ꯑꯗꯨꯝꯕ ꯃꯌꯥꯝ ꯆꯥꯁꯟꯕꯅ ꯍꯦꯟꯕꯅꯤꯅ 이사주 파워와래 예rum kairum kangsoi ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯋꯦ. 예rum kairumꯗ ꯅꯠꯇꯦꯀꯣ, ꯑꯆꯝꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯝ ꯏꯪꯈꯣꯜꯗ ꯄꯪꯍꯧ ꯍꯧꯒꯟꯕ. ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯇꯧꯔꯦ, ꯏꯪꯈꯣꯜ ꯁꯨꯝ ꯂꯝ ꯆꯤꯟꯅꯕꯅꯤꯅ ꯍꯧꯗ꯭ꯔꯕꯅꯤꯅꯀꯣ, ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯕꯖꯥꯔꯗꯒ ꯑꯗꯨꯝ ꯄꯨꯊꯣꯔꯒ ꯌꯣꯟꯕ ꯌꯥꯎꯕꯅꯦꯕ, ꯑꯗꯨꯗꯒꯤ ꯂꯩꯔ ꯆꯥꯕꯒꯨꯝꯕ. ꯑꯗꯣ ꯉꯁꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯅ ꯄꯤꯕꯤꯔꯛꯄꯅꯦ. ꯑꯩ ꯏꯃꯥ ꯄꯣꯛꯄ ꯏꯕꯣꯛꯅ. ꯑꯩ ꯁꯤꯒꯨꯝꯕ ꯑꯆꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯅꯀꯣ, ꯑꯗꯨꯝ ꯁꯨꯝꯕ ꯑꯗꯨꯝ ꯄꯤꯔꯛꯇꯣꯏꯅꯦꯕ ꯈꯔ ꯈꯔ. ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯣ, ꯏꯕꯣꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ. ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯗ ꯎꯠꯆꯔꯤꯕ ꯑꯂꯨꯁꯦ, ꯁꯤ ꯈꯨꯠꯆꯥꯎ ꯑꯃ ꯆꯥꯎꯏꯀꯣ. ꯑꯗꯣ ꯀꯩꯅꯣꯅꯦ, ꯑꯩꯅ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯔꯤꯜꯁ ꯑꯃ ꯊꯥꯒꯠꯆꯕꯗꯣ, ꯏꯟꯁꯥꯡ ꯃꯣꯠꯁꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯏꯟꯁꯥꯡ ꯊꯥꯕꯁꯦ ꯌꯥꯝ ꯀꯥꯟꯅꯩꯌꯦꯅ. ꯑꯗꯨꯗ ꯊꯥꯍꯧꯕ ꯈꯤꯇꯪ ꯐꯩꯗꯣꯝ ꯃꯆꯥꯗꯣ ꯑꯗꯨꯗ ꯄꯥꯟꯕꯗꯨꯅꯤ ꯀꯌꯥꯝ ꯆꯥꯎꯔꯤꯅꯣ. ꯑꯗꯨꯒ ꯍꯋꯥꯏ ꯃꯨꯕꯤꯁꯤꯅ ꯂꯨꯀꯥꯏ ꯍꯤ ꯀꯧꯏꯌꯦ. ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯤꯅꯤꯀꯣ, ꯁꯨꯃꯥꯏꯅ ꯀꯥꯕꯛ ꯀꯥꯕꯛ ꯐꯥꯛꯇꯣꯛꯑꯒ ꯍꯥꯞꯄꯣ, ꯌꯥꯝ ꯍꯥꯎꯏ. ꯇꯪꯈꯥꯏꯁꯨ ꯊꯥꯡꯅ ꯈꯥꯏꯗꯣꯛꯇꯕꯤ. ꯑꯗꯨꯗꯨꯒ ꯍꯋꯥꯏ ꯊꯔꯥꯛꯁꯤꯁꯨ ꯁꯨꯃꯥꯏꯅ ꯀꯥꯕꯛ ꯀꯥꯕꯛ ꯁꯦꯒꯥꯏꯔꯒ ꯍꯥꯞꯄꯤꯀꯣ. ꯀꯩꯒꯤꯅꯣꯗ ꯃꯥꯒꯤ ꯃꯅꯨꯡꯁꯤꯗ ꯊꯨꯝ ꯃꯣꯔꯣꯛꯀꯤ ꯉꯥꯔꯤ ꯉꯥꯇꯥꯏꯒꯤ ꯃꯍꯥꯎꯗꯣ ꯆꯪꯅꯕꯒꯤꯗꯃꯛꯇ. ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯇꯤꯟꯒꯨꯝꯕ ꯆꯥꯕ ꯌꯥꯎꯕ ꯈꯣꯠꯄꯗꯨꯁꯨ ꯎꯔꯦꯗꯅꯀꯣ. ꯃꯄꯨꯝ ꯃꯄꯨꯝ ꯊꯥꯛꯆꯟꯕꯗꯨꯕꯨꯗꯤ ꯀꯥꯟꯅꯗꯦ, ꯎꯗꯦ ꯇꯤꯟ ꯌꯥꯎꯔꯁꯨ. ꯍꯣꯏ, ꯊꯥꯜꯂꯒ ꯌꯦꯡꯕꯗꯕꯨꯗꯤ ꯑꯗꯨꯝ ꯈꯪꯕꯁꯨ ꯌꯥꯎꯕꯅꯦ, ꯑꯗꯨꯕꯨ ꯈꯤꯇꯪꯒ ꯆꯥꯔꯗꯤ ꯈꯪꯗꯕꯅꯦꯕ. ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯁꯥꯍꯜꯂꯅꯤ. ꯑꯗꯨꯒ ꯁꯥꯍꯜꯂ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯉꯥ ꯑꯌꯥꯏꯕ, ꯃꯣꯔꯣꯛ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ, ꯇꯤꯜꯍꯧ, ꯑꯗꯒꯤ ꯁꯤꯡ ꯑꯁꯨꯕ ꯁꯨꯝꯕꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ. ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕꯒ ꯇꯧꯔꯒ ꯑꯗꯨꯝ ꯕ꯭ꯔꯣꯛ ꯁꯧꯍꯟꯗꯣꯏꯅꯦꯕ. ꯑꯩꯈꯣꯏꯒꯤ ꯍꯣꯏ, ꯀꯥꯡꯁꯣꯏ ꯊꯣꯡꯕꯃꯨꯛ ꯂꯥꯏꯕꯕꯨꯗꯤ ꯂꯩꯇꯦ ꯍꯥꯏꯅꯔꯤꯅꯤꯀꯣ. ꯁꯤꯅ ꯍꯩꯔꯤꯕꯣꯞꯅꯦ. ꯑꯗꯨꯒ ꯉꯥꯔꯤꯗꯣ ꯑꯩ ꯀꯥꯕꯛ ꯀꯥꯕꯛ ꯂꯧꯊꯣꯛꯆꯔꯦ. ꯃꯅꯝꯁꯨ ꯅꯨꯡꯁꯤꯕꯅꯦ, ꯃꯍꯥꯎꯁꯨ ꯍꯦꯟꯕꯅꯦ. ꯑꯗꯣ ꯂꯧꯊꯣꯛꯑꯒ ꯆꯥꯝꯊꯣꯛꯑꯒ ꯑꯃꯨꯛ ꯍꯥꯞꯆꯔꯤꯅꯦꯕ. ꯑꯗꯨꯗꯨꯒ ꯍꯣꯏ, ꯀꯥꯡꯁꯣꯏ ꯊꯣꯡꯕꯁꯦ ꯂꯥꯏ ꯍꯥꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ, ꯍꯥꯏꯗꯤ ꯇꯥꯏꯃꯤꯡ ꯈꯪꯅ ꯊꯥꯛꯄꯤꯔꯒ ꯍꯥꯞꯀꯗꯕ ꯃꯇꯝ, ꯑꯗꯒꯤ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯆꯞ ꯆꯥꯅ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯜꯂꯤꯀꯣ. ꯏꯔꯣꯝꯕ ꯀꯥꯡꯁꯣꯏ ꯑꯁꯦ ꯍꯦꯛꯇ ꯌꯥꯝ ꯂꯥꯏꯗꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯤꯌꯣꯝꯗꯣ ꯀꯥꯏꯔꯒꯗꯤ ꯍꯥꯎꯕꯗꯣ ꯋꯥꯠꯂꯦ. ꯑꯗꯨꯅ ꯇꯥꯏꯃꯤꯡ ꯆꯥꯅ ꯉꯁꯥꯏꯒꯤ ꯍꯥꯞꯄꯤꯕ ꯄꯣꯠꯁꯤꯡꯗꯣ ꯕ꯭ꯔꯨꯡ ꯁꯧꯍꯜꯂ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯂꯨ ꯀꯩꯀꯥ ꯑꯩꯅ ꯁꯦꯝꯈꯤꯕꯗꯣ ꯁꯤꯃꯨꯛ ꯍꯥꯞꯆꯔꯦ. ꯑꯗꯣ ꯑꯂꯨꯁꯦ ꯃꯀꯨ ꯈꯣꯛꯆꯗ꯭ꯔꯦ, ꯀꯩꯒꯤꯅꯣꯗ ꯌꯨꯝꯗ ꯇꯥꯟꯖꯕꯅꯤꯅꯀꯣ. ꯐꯖꯅ ꯑꯂꯨꯁꯦ ꯑꯩꯈꯣꯏ ꯑꯩ ꯄꯣꯛꯄ ꯕꯕꯥꯅ ꯊꯥꯕꯤꯕꯅꯦꯀꯣ. ꯑꯗꯨꯒ ꯃꯥꯅ ꯄꯤꯔꯛꯄꯅꯦ. ꯑꯗꯨꯒ ꯍꯋꯥꯏ ꯃꯨꯕꯤ, ꯍꯋꯥꯏ ꯊꯔꯥꯛꯁꯤꯁꯨ ꯈꯔ ꯑꯗꯨꯒꯤ ꯐꯩꯗꯣꯝ ꯃꯆꯥ ꯃꯆꯥꯗꯣ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯌꯥꯝꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯄꯥꯟꯗ꯭ꯔꯒꯁꯨ ꯈꯔꯒꯗꯤ ꯐꯖꯅ ꯖꯨꯝ ꯄꯥꯜꯂꯦꯕ, ꯄꯥꯝꯕꯤ 5-10ꯗ ꯊꯥꯔꯒꯁꯨꯀꯣ. ꯑꯗꯨꯒ ꯃꯣꯠꯁꯜ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯅ ꯑꯩꯅ ꯎꯠꯆꯕꯗꯣ, ꯑꯗꯨꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟꯒꯤꯗꯨꯒꯤ ꯀꯩꯅꯣꯗꯨꯅꯦ, ꯏꯟꯁꯥꯡꯗꯨꯅꯦ. ꯑꯗꯨ ꯁꯤ ꯂꯩꯔꯦ. ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯀꯣ. ꯑꯉꯥꯡ ꯍꯧꯒꯠꯂꯛꯂꯤꯕ ꯇꯨꯡꯒꯤ ꯀꯩꯅꯣꯁꯤꯡ, ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ, ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ, ꯃꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯕꯤꯔꯣ. ꯃꯁꯛ ꯈꯪꯕꯤꯕ ꯌꯥꯎꯔꯒꯗꯤ ꯈꯪꯕꯤꯔꯝꯃꯅꯤꯀꯣ, ꯑꯍꯟ ꯁꯨꯝ. ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯐꯖꯅ ꯎꯠꯆꯔꯤꯁꯦ, ꯐꯖꯅ ꯈꯪꯍꯧꯅꯕ, ꯑꯁꯨꯛ ꯀꯥꯟꯅꯔꯕ, ꯑꯁꯨꯛ ꯍꯥꯎꯔꯕ, ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏꯅ ꯐꯪꯕ ꯄꯣꯠꯁꯦ ꯈꯪꯗꯕ ꯑꯉꯥꯡꯁꯤꯡꯅꯗꯤ ꯍꯦꯛꯇ ꯅꯥꯄꯤ ꯅꯔꯥꯡꯅꯦꯅ ꯈꯟꯗꯣꯔꯤꯅꯦꯕ. ꯀꯩꯅꯣ ꯅꯥꯄꯤꯁꯤꯕꯨꯅ ꯈꯪꯉꯣꯏꯗꯣꯏꯅꯦꯕ. ꯌꯦꯔꯨꯝ ꯀꯥꯏꯔꯨꯝꯒ ꯍꯥꯏꯔꯛꯄꯁꯤꯗ ꯃꯃꯤꯡꯁꯦ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯤꯀꯣ. ꯀꯔꯤꯅꯣ ꯌꯦꯔꯨꯝ ꯀꯥꯏꯔꯨꯝ ꯍꯥꯏꯕꯣ ꯀꯥꯏꯅꯒ. ꯑꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦ. ꯍꯧꯖꯤꯛꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯕꯖꯥꯔꯗꯒ ꯌꯣꯜꯂꯛꯄꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯊꯑꯣꯏꯅ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ. ꯇꯥꯡꯉꯦ ꯍꯧꯖꯤꯛꯇꯤ. ꯃꯇꯝ ꯑꯃꯗꯗꯤ ꯁꯨꯝꯕꯁꯦ ꯌꯣꯟꯅꯔꯝꯄꯣꯠꯇꯦꯀꯣ. ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯄꯥꯟꯅꯕꯅꯤꯅ. ꯑꯗꯒꯤ ꯑꯃꯗ ꯄꯥꯟꯗ꯭ꯔꯁꯨ ꯅꯣꯏꯗꯩꯗꯣ ꯈꯔ ꯍꯦꯛꯀꯦ ꯈꯣꯠꯀꯦ, ꯏꯪꯈꯣꯜ ꯆꯥꯎꯕꯗꯣ ꯑꯗꯨꯝ ꯆꯪ ꯂꯣꯏ ꯍꯦꯛꯅꯕ ꯉꯥꯛꯇꯅꯦ. ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯃꯇꯝꯗꯨꯁꯨ ꯅꯠꯇ꯭ꯔꯦ, ꯏꯪꯈꯣꯜꯁꯨ ꯂꯣꯏ ꯄꯤꯛꯅꯔꯦ. ꯑꯗꯣ ꯍꯣꯏ, ꯈꯔ ꯈꯔ ꯆꯥꯎꯕ ꯃꯐꯝꯕꯨꯗꯤ ꯃꯌꯥꯝ ꯂꯩꯅꯔꯒꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯄꯤꯛꯑꯦꯀꯣ. ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯑꯣꯏꯅ ꯆꯥꯖꯔꯦ. ꯑꯗꯨꯒ ꯃꯨꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯦꯀꯣ. ꯋꯥꯔꯤ ꯁꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯉꯩꯁꯤꯗ ꯃꯨꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡ ꯌꯧꯕꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯟꯅꯒꯗꯕ ꯊꯨꯝꯁꯦ ꯍꯥꯞꯄꯤꯔꯅꯤ, ꯏꯁꯥꯒꯤ ꯏꯃꯨꯡꯒꯤ ꯍꯩꯅꯕꯒꯤ ꯆꯥꯡꯗꯀꯣ.
ꯑꯗꯨꯒ ꯑꯣꯠꯄꯤꯕ ꯑꯃꯨꯛ ꯊꯨꯝꯁꯦ ꯊꯥꯛꯑ ꯃꯇꯨꯡꯁꯤꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯔꯣꯏ ꯂꯣꯏꯕꯁꯤꯗ ꯌꯦꯔꯨꯝ ꯀꯥꯏꯔꯨꯝꯁꯦ ꯃꯥꯗꯤ ꯌꯥꯝ ꯅꯧꯕ ꯄꯣꯠꯅꯦꯕ ꯌꯥꯝꯅ ꯄꯠꯊꯒꯟꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯁꯦ ꯃꯄꯥꯟ ꯃꯆꯥ ꯃꯆꯥ ꯑꯉꯧ ꯑꯉꯧꯕꯁꯨ ꯁꯥꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯉꯁꯤꯒꯤꯁꯤꯗꯤ ꯌꯥꯝ ꯅꯧꯔꯤꯌꯦ ꯅꯧꯕꯁꯤꯅꯁꯨ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯃꯄꯥꯟ ꯁꯥꯕꯗꯨꯅ ꯈꯔ ꯂꯤꯇꯛ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯁꯤꯗꯤ ꯃꯄꯥꯟꯁꯨ ꯁꯥꯗ꯭ꯔꯤ ꯌꯥꯝ ꯅꯧꯔꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯩ ꯇꯥꯏꯃꯤꯡ ꯌꯧꯔꯛꯑꯦꯀꯣ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯊꯝꯕꯁꯤꯗ ꯌꯦꯡꯉꯣ ꯉꯥꯛꯇꯪ ꯍꯥꯏꯁꯦ ꯊꯨꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯝ ꯊꯣꯡꯉꯒ ꯑꯗꯨꯝ ꯈꯪꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯩꯅ ꯌꯥꯝꯅ ꯇꯥꯛꯄ ꯈꯣꯠꯄ ꯇꯧꯖꯕꯩ ꯋꯥ ꯅꯠꯇꯦ ꯑꯉꯥꯡꯁꯤꯡ ꯁꯨꯝ ꯈꯪꯗ꯭ꯔꯤꯕꯁꯤꯡꯗ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯍꯥꯡꯗꯣꯛꯄꯗ ꯁꯨꯃꯥꯏꯅ ꯕꯔ ꯄꯠꯊ ꯂꯩꯔꯝꯃꯅꯦꯕꯗꯣ ꯀꯥꯟꯅꯗ꯭ꯔꯥ ꯁꯨꯝ ꯊꯥꯖꯟꯕꯒꯤ ꯈꯣꯠꯄꯩꯁꯦ ꯑꯂꯨꯁꯤꯁꯨ ꯈꯨꯆꯥꯎꯅꯦ ꯍꯥꯏꯕ ꯑꯩ ꯉꯛꯑꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯕꯥꯅ ꯊꯥꯔꯒ ꯇꯥꯜꯂ ꯄꯤꯔꯛꯄꯗꯨꯗ ꯀꯩꯅꯣ ꯍꯥꯏꯁꯨ ꯑꯂꯨꯁꯨ ꯁꯨꯃꯥꯏꯅ ꯆꯥꯎꯕ꯭ꯔꯗꯣ ꯇꯥꯏꯗꯣ ꯍꯥꯔꯁꯨ ꯀꯩꯝ ꯊꯥꯛꯄꯗ ꯍꯥꯞꯄ ꯅꯠꯇꯦ ꯌꯦꯡꯉꯣ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗꯣ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦ ꯇꯨꯔꯦꯜ ꯃꯄꯥꯟꯗꯣ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯁꯤꯗ ꯉꯁꯥꯏꯒꯤ ꯇꯤꯜꯍꯧ ꯃꯈꯣꯛ ꯃꯇꯣꯟꯂꯣꯝ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧ ꯃꯔꯨ ꯑꯣꯏꯕꯗꯨꯅ ꯁꯣꯏꯔꯒ ꯉꯁꯥꯏ ꯍꯥꯞꯄꯗ ꯑꯗꯨꯝ ꯌꯥꯎꯁꯟꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯃꯅꯥꯔꯣꯝ ꯊꯪꯕꯁꯤꯅ ꯂꯥꯁꯇ ꯁꯨꯃꯥꯏꯅ ꯐꯗꯤꯒꯣꯝ ꯆꯥꯏꯔꯝꯗꯥꯏꯁꯤꯗ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯪꯂꯞꯅ ꯑꯗꯨꯝ ꯑꯁꯤꯗꯩꯁꯤ ꯑꯗꯨꯝ ꯑꯩ ꯃꯨꯠꯊꯠꯆꯔꯦꯀꯣ ꯒ꯭ꯌꯥꯁꯁꯦ ꯑꯗ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯕꯗ ꯌꯦꯡꯉꯣ ꯑꯃꯨꯛꯇꯪ ꯈꯨꯝꯖꯤꯜꯂꯨꯕꯁꯤꯗ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯪꯂꯞꯅ ꯌꯥꯎꯕꯁꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯍꯥꯎ ꯍꯦꯟꯕ ꯂꯣꯏꯅ ꯍꯦꯜꯂꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯥꯡꯁꯣꯏꯗꯒ ꯃꯔꯣꯏ ꯃꯄꯥꯡ ꯊꯥꯛꯄꯁꯦ ꯀꯨꯏꯅ ꯐꯨꯠꯆꯜꯂꯨꯔ ꯃꯨꯟꯁꯤꯟꯈꯤꯕꯩ ꯍꯪꯒꯄꯥꯟ ꯀꯥꯔꯒ ꯇꯧꯕꯗꯣ ꯉꯥꯡꯂꯤ ꯇꯧꯕꯗꯣ ꯍꯥꯎꯇꯕꯅꯦꯕ ꯃꯁꯛꯁꯨ ꯊꯤꯕꯅꯦꯕ ꯑꯗꯣ ꯁꯤꯁꯤꯅ ꯌꯥꯝ ꯍꯥꯎꯔꯦ ꯃꯅꯝꯁꯨ ꯅꯨꯡꯁꯤꯔꯦ ꯑꯗꯨꯒ ꯈꯪꯗꯦ ꯁꯨꯝ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯗ ꯅꯍꯥꯗꯗꯤꯀꯣ ꯁꯥꯒꯨꯝꯕ ꯊꯣꯡꯕ ꯃꯆꯨ ꯃꯔꯥꯡ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯑꯗꯨꯝ ꯄꯥꯝꯅꯕꯅꯤꯀோ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯄꯥꯝꯃꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯗꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯈꯪꯉꯛꯑꯦꯕ ꯍꯥꯏꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯈꯪꯉꯝꯗꯦꯕ ꯆꯥꯛꯈꯥꯎꯒꯗꯣ ꯁꯣꯛꯄ ꯈꯣꯠꯄ ꯂꯩꯇꯕꯅꯤꯅ ꯆꯥꯅꯤꯡꯉꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯥꯡꯁꯣꯏꯒꯤ ꯏꯔꯣꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯑꯆꯝꯕ ꯁꯤꯒꯨꯝꯕ ꯃꯍꯥꯎꯁꯦ ꯁꯤꯒꯤ ꯀꯥꯟꯅꯕ ꯍꯥꯎꯁꯨ ꯍꯥꯎꯕꯁꯦ ꯈꯪꯉꯛꯑꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯈꯔ ꯇꯣꯏꯅ ꯆꯥꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯍꯥ ꯑꯉꯥꯡꯈꯩꯁꯨ ꯑꯗꯨꯝ ꯊꯥꯎ ꯊꯨꯝꯁꯨ ꯉꯥꯛꯇ ꯆꯥ ꯌꯥꯄꯣꯠꯇꯦꯕ ꯆꯥꯛꯈꯥꯎ ꯁꯣꯛꯂꯛꯄꯅꯤ ꯅꯥꯕꯅꯦꯕ ꯑꯗꯨꯝ ꯀꯥꯟꯗ ꯁꯤ ꯆꯥꯕꯗ ꯀꯌꯥꯝ ꯍꯥꯎꯒꯦ ꯌꯦꯡꯉꯣ ꯏꯁꯥ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯌꯦꯡꯉꯣ ꯑꯗꯣ ꯑꯗꯨꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯥꯗꯣꯛꯅꯕ ꯌꯥꯄꯣꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯏꯟꯁꯥꯡꯁꯦ ꯑꯩꯈꯣꯏ ꯏꯔꯣꯟꯕ ꯈꯪꯗꯦ ꯀꯥꯡꯁꯣꯏ ꯈꯪꯗꯦ ꯑꯗꯨꯝ ꯊꯥꯏꯅ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯏꯄꯥ ꯏꯄꯨ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯒ ꯁꯨꯃꯥꯏꯅ ꯊꯣꯡꯉꯒ ꯆꯥꯕ ꯌꯥꯏꯅ ꯊꯝꯕꯤꯔꯝꯕ ꯏꯟꯁꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯌꯥꯝ ꯄꯥꯝꯖꯕ ꯏꯟꯁꯥꯡꯅꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯍꯥꯏꯕꯨ ꯃꯄꯥꯟ ꯂꯝꯗꯒ ꯁꯨꯝ ꯀꯣꯏꯕ ꯂꯪꯕ ꯆꯠꯂꯦꯅ ꯈꯜꯂꯣꯅꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯆꯥꯔꯁꯨ ꯐꯖꯕ ꯃꯌꯥꯝ ꯌꯦꯡꯉꯁꯨ ꯐꯖꯅ ꯅꯨꯡꯉꯥꯏꯔꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯅꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯉꯥꯔꯤꯒ ꯊꯥꯛꯑꯒ ꯀꯥꯡꯁꯣꯏ ꯈꯪꯗꯦ ꯏꯔꯣꯟꯕ ꯈꯪꯗꯦ ꯆꯥꯕꯁꯦ ꯏꯁꯥꯁꯦ ꯈꯪꯇꯦꯛ ꯇꯦꯛꯈꯠꯇ꯭ꯔꯅꯦ ꯍꯛꯆꯥꯡ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯝ ꯀꯥꯟꯗꯨꯗ